खुरुमजरे ISTV पाउमिंग ताबीरबा सिमुतराम नोक्चरे हुजि मरोइबा पाउ थासिगी कुनमरी दगी चथरकपा असेंबली सेशन nga solution crate मफम चादना फता हाउदी हुंदोकपा मिर सिंह फाबा यादबनिना फ्लाइंग स्काउट थादोक्तुना वारखनबा मतम ओइरे हाइना चीफ मिनिस्टर ना फोंदोक्रे अमदी UNC गी वाफम कम्युनल ओइबतन नतना मणिपुर थुगाइनबा सिनबा स्टेटमेंट नि हाइना MPP गी प्रेसिडेंट सोवा किरण ना फोंदोक्रे हुजि मपुंगबा पाउ थासी कुनमरीदगी चथरखिबा तरा सुबा मणिपुर स्टेट असेंबली गी तरे सुबा सेशन nga solution crate ngase roiba nimita tongan tongan ba bill ani pass tokhe bill sing adudi manipur state commission for the settled tribe bill 2014 amadi Rajiv Gandhi National University manipur bill 2014 ne ahan bagi bill asina deputy chief minister gai khangam na move tokhi aduga ani suba bill asina education minister M Okendro na move tokhi bani bill ani asi khanabada MLA Dr Ibon B MLA Ibomsa amadi MLA Dr NG Bijoy Susarugya ke Niyongi wang mada mafam chada natural amadi atay mafam kaya da fatta haudi hundokpana environment ta akaiba kaya pire aindi matungi na faba yada banina sarkar na flying scout thadokuna dakpham ta dabida satina fubo matam oire haina chief minister o ibo binanga se Manipur Vidhan Sabha gi aroiba phibam da phongdokre opposition MLA L Ibom Chana pukhalakpa calling attention amagi pakhum da chief minister na wafam sing asi phongdokhibani MLA Ibom Chana Fata Haudi Mafam Sadana Hundokpa Asida Doctor Engineer Ukil Amadi Intellectual Circle Kayagi Musing Yauri Masigi Chap Saba Photo Galoinaba Survey Report Amalade Report Asi Mahana Lupalising Yankai Mukchangna Photo na Chingba Namalaga Sembani Darka Rabadi House na Yingi Yagani Fata Haudi Hundopagi Matamasi Ayupung Mangadagi Namidang Pung Nipan Rom Fawani Infal Sarda Sigumba Tabakaya Tabana Miyangi Haxel da Akaiba Pibatanatana Environmental Su Chowna Akaibanang Turel Konung Kaya plastic bottle amadi fataba polam singna pit thale masida IMC kaktanangam loi long term policy ama sem laga chap saba thabak ama paikhat pachungani masida sunatana class 3 dagi 8 faw bagi syllabus ta awareness piba yaba lesson happening hake lamdeng gi solid waste management karama phibam da leiri Imphal mayolda sagalagli ba building kaya asi niyom chumna saribra yengsinba chummi haina house ta thamke chief minister o ibobina lamdam singgi oina nongmada Fata Haudi metric ton chama muk leiri landeng na sariba solid waste management asi March staff hawbagi manungda loisina ba pandam thamli haina mari leina ba staff singna phungdorak pat leiri haina house ta thamke Janaram gi guideline gi matung ina yimthong khuding gi Fata Haudi lokthokpa asi khudong sadaba kaya mayoknare mafam chadana hundokpa sing asidagi file longna ba hukum leirabani adubu mapung phana implement tobungamde Imphal Sahar da mathong maram khangdana building kaya sagalagli ba se running issue ama oirabani masida kan yengsile local body oiriba municipal council asi khara sonbana awaba thengnare member na pukhalagli ba wafam sing asi chumbani tung koina satpa yaba sing adu punna tanaminaraga thabak pakhatmina si phongdokhe ngasi sathakhiba assembly mifam gi zero hour gi matamda MLA Ibom Chana pause singda yaunarapagi matung ina UNC na naga amadi maitai ani kaidawnungda punba yaroi haiba wafam ase sarkar na hakchina lofam thoi organization asibu aina yadaba sangstani haina lauthokpiu haina house ki pungning chingsinke housing Manipur da leiriba high court ki judge masing suna leitabana praja sing awaba kaya mayoknare masina maram oiduna supreme court ta chatuna sel hena tingba amadi awaba thengnare masida sarkar na mieng changbiu haike amarom da MLA Sham Kumar na Scheduled Caste ki damakta India government na thadarakpa fund singi utilization certificate pidabana makataba fal lodana leire makoi gi damak yaifana ba asigumba soiba sing ase sarkar ni yengsin biu haike zero hour gi matamda MLA Joy Kishan su asoiba kaya putoktuna sarkar gi pungning chingsinke Wang Pokhongi Matamda MLA RK Imona Bharata Manipur se sana khonabagi lamda powerhouse ni haina longnare Kumalampak main stadium amadi atay major stadium da floodlight thana ba policy amadi plan leirabra hangbada chief minister na no haibasi yes hani phongdoke tungda chief minister na taramari suba finance commission gi matung ina hauji fawada Kumalampak main stadium da asigumba thorang si packet palaitre tangai fadaba world cup na chingba pangthorak pada pafam asisu sijinaba yabagi tangai fadaba laklabadi araiba fandagi thabak asi packet pa yabra haibadu yenge phongdoke amarom da chief minister na MLA imogi pakum piraduna minor irrigation department ki oina pendaba kaya lagliba asi loisina ba JC ga phaminaba leikre in solution ani tarani thoigi March tagi in solution ani tara humdegi March fawagi oina leiriba makoi gi thagi tolop sing pithokna na ba honari haike MLA Nungnung Victor na Chandal district sariba phamuyang khelaiba district hospital ase hauji fawada lupa crore tarani thoi hena release tokre lemori ba senfam asiga thabak suriba
asiga yamna chawna khenaba leire phongdukhe tungda health minister na darkar leirabadi sport inquiry tawba amadi mari leinaba singda hariba senfam asiga chana dabra haibadu yengsinhan ki phongdukhe MLA Syam Kumar na highway anida highway protection force thambagi wafam pukhatuna Bharat Sarkar na force asi thamnana ba senfam pirakringaida miyamgi awaba asi koknana ba state force ki battalion ani sijinana ba thamba yabra hangkhe Home Minister Gai Khangam na masigi matang da Chief Minister na Center da ing solution ani nipan dagi mapan da kayarak hanna che iduna khangan khre in principle oina yaba leiri hairaduna highway ani sida dedicated IRB battalion ani thamnana basu in principle yanare miyamgi awaba singa si koknana ba housing sarkar asina su CRPF BDF amadi state force singa su ngak senana bagi thabak chathari phongnuke MLA ibom chana power department ki matang da hanglak pa wahang pakhung wahang amagi pakom da Chief Minister na department asi cooperation on kraba matung da hana thabak tawramba work charge schedule amadi master role sing adu service protection pinana ba thorang nei amadi phangpham thokpa sing pigani housing Manipur gi tongan tongan ba department sing da work charge amadi master role na chingbal ising mari gi mathakta thabak tawre power department khaktage regular tahan bada khudong sada ba kaya mai unagani thabak lobo matam da su MPSC khuthang da transparency leina thabak logani MLA J Kisanna Housing National Games da gold medal loraba miyoi chama tara hundoi Manipur Sarkar na chana ba thabak pikre waloriba gold medalist sing adusu makha na chana ba thabak pinana ba wafam pukhatke Chief Minister na pakom piraduna chana ba thabak pikriba sing asi one time measure oinani sabsaba policy lekte kari tawba yabage haibadu makha na yengsingani phongdukhe United Naga Council na Maitega Naga ga leiminaba yare haina media da thorok liba makhogi wafam ase communal oibatan natana Manipur thugaina ba sinba statement ni haina MPP gi president Sobakira nangasi MPP gi office da pangthoki ba pawmi singa unaba da phongdukre magna makha taraduna asigumba UNC gi statement ase center amadi state ta paliba Congress sarkar na ohilakpane masigi daita makoina pugadabani haike Congress sarkar na Andhra Pradesh dagi Telangana state sem kiba amadi Assam da Bodoland gi state semna ba khongjang kansilakdi basina South Nagaland semba masung Naga unification gi wafam da hen achoba inot ama pire handak Telangana state sem ki basina center na state ama thugairaga atopa state ama semba matam da state sarkar na karigumba ama ta tawbangam de haibase mayeglaraba khudamne phibam asida Manipur praja miyam na su section leiba mathau tai phongdukhe Assam da Boro sing na ore Bengal da Gurkha sing na ore Manipur da hariba civil society sing na ore Manipur state ki natraga Assam government gi West Bengal gi karigumba ma darkar leite parliament ta 272 MP na bu support toradi haidok pa punjin ba se yare sini ma koi khalipsi adunadi sigi maram se tanana phone bano haibadi Congress Manipur pal Congress Manipur pal Congress ta son bani Party gi wangang loinaba Syamna thorokliba wathok sing ase matam chana sarkar asina thengnadabadagi ohilakibani Manipur da opposition MLA sing kari tawduna leiri hangkhe Manipur miyamna hauji UNC gi wafam asida nungnangba pogliba se sarkar asina chapchaba masagi thodang adu khangdabadagini miyamgi apamba tawba ngamdrabadi sarkar leitabana fare lamdam asida khundaminari ba kanglup singnasu Manipur kaiba yaba wafam phongdoidabani haikhe hauji le chai tara mithum mara chen pali ba ibo gi government sina Sri Gobi government jina Irian jana yam thi na mamutana wafam ji khang ne handle torgadi si wafam ji la aduna alternative arrangement gi issue lai wafam ji di masi post di masi gi leiba Sri Gobi government jina ni phone Amarom da UNC na media da phongdoragli ba wafam ase makhoi gi lanai gi oiba wafam ni haina BJP Manipur Pradesh ki president TS Chawbana ISTV news na hangba wahang amagi pakhum da phongdorakre magna makha taraduna UNC gi wafam asida ma ki oiba mot leite sarkar pari ba Congress da UNC na haiba wafam ne BJP gi oina di Manipur gi ngamkhai gi matang da phibam amata da yasinaba ngamloi haiba si haujik su lengdana leiri haike Manipur da ahanba oina thabak changbagi chahi sangdokna ba cabinet na warip lokre ngasi chief minister o ibobina chair loduna phamkhiba cabinet mifamna tongan ba warip kaya su lore haina spokesperson M Okendro na pawmising da phongdukre ma ki secretariat leiba office ta pangthokpa pawmising ga unaba aduda magna makha taraduna hana general gi oina thabak changbagi chahi 35 oiramba adu 39 da oire OBC gi na nifuma thoi schedule caste amadi schedule tribe ki na chahi nifumari da leple haike loinana vocational school Kuntramapal naungna hangna basu warip lore hare masigi damak vocational coordinator mapan tongan ba trade ki vocational teacher humudra nipan amadi
lab assistant yankai taruk launaba wafam yaure amaramda tongan ba department kharagi su post khara launanaba ngasi famkiba state cabinet mifamna warip laure haiba wafam okenro na phongdokhe thabak changbagi chahi sangdokliba ase miyamgi hena khudong chana nabani haiba wafam thamkhe chahi hendokhrena pakhalamba mayam thab phangroina leramba mayam aduga punamakida sina yamna afaba ama khoi oirani aduga makhoi makhata ba thabak taiti mun yaujabada si khudong chaba khoi lerani vocational school kunthama pan hangdogani sigi manungde khoi post mapan amana vocational coordinator khoi lorani aduga 78 post na vocational teachers aduga 56 post na lab assistant hedana koi masi athuba matamda notice thoktuna leiriba koi handa ke academic session sin nangnaba koi na school ijariba school singda se school apunbana kunthra ga mapani kunthra mapan se vocationalization of education da India government na hena miyeng thamak pa duga koi na sumasigi darkar le punamak si yenga hariba session sin nangnaba athuba da mase koi recruitment tongna thorang Ministry of Home Affairs na United Naga Council ge mihut aniga Naga singi tongan ba lengak ama lehnana bagi aron ba thorang kangleipa Women's Welfare Association na yaning da phungdora ke yelong ngai dagi leminar labat ching ama sungtam anigi marakta India government amade Manipur government na singsep thaduna Manipur machet tana ba siliba thabak khudak lepu masida leptrabadi miyam na aikhoi gi ngamkhai gi damak hanba leitana thengnana ba sem saduna lei haire Nifunipan Suba All India Blind Welfare Week 2014 Gamari Lenana ngasi Manipur gi Governor BK Dugal na flag ama release tawkre Rajbhavan da pangthokiba flag release tawbagi thoram aduda Father of Handicap hairaga khangnaba Padma Shri Laishram Navakishore amade Welfare Association for the Blind Manipur gi Miri Singh sarukya ke Governor na association gi thabak thoram singda mateng oinaba donation box da sel gi mateng thadakhe association gi Miri Singh na Hapta palan ase tha asigi tang amadagi chatharakpane miyam na pirakpa sel gi mateng na mid udraba class 10 pass tawraba sing lainaba hostel sabada sijinagani phongdokhe Governor BK Dugal na mid udraba sing gi damak mahaki maikai dagi pangba ba mateng pangane Delhi da Rotary Club na achangba senfam putoktuna angang chani rom yokle Manipur da su asigumba thorang Rotary Club ka tanaraga pangthokna ba honagani phongdokhe I will try and do something on this issue. Please make a note. The Rotary International people are coming. We'll tell them to add on this project also, in addition to what they are doing. They have adopted 200 children. It's called, there's the email, they have sought my time from Delhi, from Mr. Sushil Gupta. Chief Secretary ga M2 amadi MGO gi apun ba je siga wari sanagani haina toramba adu Finance Department na pirak pa chithi amagi matung ina yaithokre karamba numita wari sanagani haiba pau pirak pa leitri hade maraga sida je sigi maru oiba Central Council Manipur Secretariat Services Association amasung Manipur State Pensioner Union gi thaupuba sing punna phamin aduna lagliba March 3 tagi Secretariat yauna Manipur gi Department Office khudingmakta matam kakta ba thabak lepagi khongjang changsilagani hade khongjang asida chinga masung tamda leiriba Manipur Sarkar gi office khudingmak konchingani electricity water supply medical amasung education na chingba singde matam kharagi oina strike asina konchiloi hade Ningthaukhong Primary Health Center gi campus ta nauna sagadaba maternity ward ki urep uyung Health Minister Funjathang Tonsingna tamkhre Thauramasida Minister Govindas Konthojam susarukya khe Govindas Konthojam na sagadoriba layang sang ase mahaki mabubok khwairakpam Krishna Gopal gi mingda Konthojam Gojendro Memorial Trust gi lupa crore mari dasmik nipan changna sagadabane loinana athuba matamda lusinana ba honagani haikhe Minister Funjathang Tonsingna center ase community health center ki thakta pukhatna ba honagani sakot thorangi thabak paikhalakpada ayat apan pibidana ba apil tawkhe public se development se power they have fed up something this type of group se XYZ word public is fed up to Nagaland so NSM became se positive hard request haide positive public na masjid Nagaland Dimapur se NSM became Uthopo public na kana to
move toward figure. Positively, to talk about. Already, I see empty or stability. My arms let them come out and join the national mainstream so that they will launch a development. Lamdam asigi yellow mi singna mapalam dagi lakpa senjau paiba singda lam yonthorpa asina haurakliba mirol saidang duna hingoragani haina France ki information secretary W Santana phongdorakli kaisam pataliba society asigi office ta pangthokpa paugi mifam amada Santana makha taraduna kangla tombi 4000 dagi khajesor Prokhen Uma Bharti amasung Santosh Gupta kauba mioi ahumna Uttar Pradesh tagi Lakesh kauba mioi da yonthokna ba honarambadagi France na thingjile kuyathong polem leikai gi varada leiba nupa macha ahumna leikai gi potchei huralambadagi miyamna faraga France ta sinarakle mapalamdagi lakpa mi varada thambada makhoi gi saktak se yaudana thambiganu haike Hawalak kaduriba generation asigi khandiraga iramdam asigi khandiraga Wito miyan sa lamyong bidana ba haiduna friends ki maikay dagi apil tawjari MGNREGS की मखादा निमित मसिंग सुना थबक पीदबा मसुंग सरकार न चिंगी खोल सिंग दा विलेज डेवलपमेंट कमिटी सेंबदा ऑर्डर थोखिबगी मायुक्ता ngase all tribal chief forum na sinduna ningthau singi oiba mifam ama imphal gi kuki inda pangthokre mifam adugi matang da forum gi president tongpu kibgena chahi amada nimit chamani thabak sugadaba adu nimit kunrom dang piduna leire egasigi makhada miyam da kanaba pinaba ngase gi mifam asi pangthokpani village development Committee sembagi order asi handoktra badi akan bakhongjang sangsingani haike mifam asina March 8 fawbagi manungda NREGS ke khusumana masung material component ki chada chama pithoktra badi jingi district tarukta tha sigi taragi nongyai dagi matam kaktana blockade chathagani haina warep lokre the government order to revoke to drabadi natraga madu simjin drabadi ma sisu koina कोई भी ट्राइबल माया मशीना एजुकेशन सेक्टरगिनी है जिसली वेटरनरी डिपार्टमेंट ना चिंगी मनुंग हंजिन बा मफम सिंगदा मियेंग चंगबा वाटपदगी सा सन सिंग नारकपा मतमदा खुंजा सिंगना अवाबा कया मायोकनरे हिरम सिदा रिपोर्टर मा उखरुल डिस्ट्रिक्ट के कासुम सब डिवीजन के मनुंग सनबा लाइरेम पुंखा खुलदा वेटरनरी डिपार्टमेंट अमिजिंग चंगपी बवाटपदगी संदंग के नारकपा मतमदा लायंग बंगमदबदगी सीबे यावरे इम्फाल दगी किलोमीटर हुमफुरोम चलगा लैबा युम चामा यांखैरोम ना खुंदाबा खुल असिगे मपुंग ओइबा सिनफमदी संदंग लोइबना ओइरी खुल असिगे तनतना अतोप्पा थंगनरिबा खुलगी खुंजा सिंगनसु अयोकमल पीरगा खुल असिगे उमंगदा संदंग लोइबगी थबक चथरी हौजिक संदंग चहुंगी मथक्ता खुल असिदा लैरी हाइना खुंजा सिंगना फोंदोकनरगली सही खुदिंगी मखोंग नाबा मबुक कंखटपना चिंगबा तोंगान तोंगान बलैना क्या नंबरम ओइरगा संदंग क्या तोइना सिरी लायंग बिनबा लैतबदगी खुंजा सिंगना मसा मतोमता लायंगबगी थबक चथै हाइना फोंदोरगली मसादा लेना नाखबा कांदा उखैना क्रमाइन तो हेरगा खैनी गुम्बा उना वनाना अखोइसे लायेंगनका अनाबसि फाहले हाइबसि ngasi phausi अखोइसे सुमाइना लेरि नाबम तामदा क्रि तबम तामना लायेंगाय सरकारना मतेंग पिपिदरगा हाइबिदि वेटरनरी ऑफिस गुम्बासि खुनसिसु ऑफिस अमा हांगपिरदि खुनजा मयामसिना नुंगाइबा अमासुं अखोइगी अवाबसि कोकनी हाइबसि एना हाइजानिंग बिनी लाइरम फुंका खुलदा संदंग लोइबा असि यामना मरु ओइबा सिनफम अमा ओइबता नतना नाट की ओइबा थबक थौरम सिंगदसु संदंग असि सिजनरी मसिना मरम ओइदना सिनफम अदोमदा लमदम अदोंगी मियामना माइ ओनसिनरी सही खुदिंगी मचिन मरै नाबा मखोंग नाबना चिंगबा अमदि तोंगान तोंगान बलैना क्याना संदंग सिंगदा नारकपा मतमदा लायंग बिनबा लैतबदगी खुंजा सिंगना अवाबा क्या मायोक नरिबा असि अथुबा मतमदा कोखनबा वेटरनरी डिपार्टमेंट ना बिजेंग चंगबियु हाइना खुंजा सिंगना फोंदोकनरगले तौदुना अखोइना संदंग सुप थंबा इसिंवा सि यामाबसि यंगनगा सा सनसि याम नोंसिये अदुन यारिंखै डिपार्टमेंट ना एनिमल हस्बेंडरी डिपार्टमेंट सो इसिंग दमकता तेंगी साबिबा संतुम नंगागी युम खरा साबिबा अदुगा फेंसिन हाइबदि मी लामदा चथोक्तनबा फेंसिन की मतेंगसि खरा पिबिनबा हाइबसे अखोइगा अपाम्बनी ISTV News की दमक एन सना जाबा मैतै पाउदम जरिबा सुनील कुमार ISTV News
अकोइबगी फिबम नोमगी सोक्सिलग्लिबा असि कन्ननबा पांदमदा एफियर्स ऑफ बिनाइन सेंटर ना कोंगबा तुरेलगी हौरफमदा चतुना मफम अदुदा ओइरिबा फिबम सिंग यंगसिनबगा लोइनना उमंग वामंग कोक्थोकपदगी ओइरक्लिबा फिबम सिंग कन्ननबा वारेप मंगा लौख्रे वारेप सिंगी मनुंगदा उवा यानथतपगी महुत्ता नौना थाजिनबगी हाइनबी थमसी हाइबना चिंगबा वाफम यावरे हाइबो वासम मंगा सि एखोइ नॉट ओनली द मनपुर मसिना इंडिया की ओर पियाय एशिया की ओर पियाय अमरोम द मसिना पृथ्वी की ओइना मसी खलाव मंगा सि एखोइ पुन्ना मसिदगी लौमिनसी हाइबो बीजेपी की मपांगल मणिपुर दा नोमगी कंखलगली हाइना बीजेपी मणिपुर प्रदेश की प्रेसिडेंट टीएस चाउबना ngase पार्टी के ऑफिस दा पांगथोकपा पौमी सिंगदा फोंदोखरे ngasi party asida kakching wangkhai ye school amadi kaisam thong kendra da tongan ba rajniti dol da thabak toramba masak naiba mioi taret yauna mioi tarani thoi bjp da yaurakpada ayaba pire makhata na rajniti gi lamda masak naiba mioi kaya amasu party asida yaurakadore mana makhata aduna outer da bjp gi mire professor gangumai kamai gi phibam nongmagi fagalagli athuba matam da gawa gi deputy chief minister yauna Churachandpur Sadar Hills amadi none da miyam gi achauba mifam ama पांगथोक लगनी हाइखे अंदर लाखदो इलेक्शन दा भारतीय जनता पार्टी न माई वाकपी प्रजाना छौजो पीबीगनी हाइबी थाजब थमजरी प्रजा मयामदा छौजो पीबीओ हाइना मसी प्रेस की थ्रू दा आइना अपील थोजरी मांगथरगली लमलकी साउचेक सिंह कन्ननबा पांदमदा यूनाइटेड नेशंस की मखादा पृथ्वी पुंबगी ओइना पांगथोकनरिबा वाइल्ड लाइफ डे की थौरम ngasi इरोइसेमदा लेबा मणिपुर जूलॉजिकल गार्डन दा सुपांगथोकरे थौरम अदुदा प्रिंसिपल चीफ कंजर्वेटर ऑफ फॉरेस्ट ए के राणा फॉरेस्ट एंड एनवायरनमेंट की ऑफिसर ऑन स्पेशल ड्यूटी बीएन मोहंती वाइल्ड लाइफ वार्डन ओइरंबा टीएस इबोबी अमसुंग एडिशनल चीफ कंजर्वेटर ऑफ फॉरेस्ट आर के सिवा स्टाफ ना मरु ओइबा मिरेसिंग ओइना सरुगिया के बीएन मोहंतीना मणिपुर दा फंगलिबा मखल कयागी थवाई पानबा जीव सिंह असे करम फिबम द लेरी हाइबा यंगसिन बतंगाई फदे लमलकी साउ चेक सिंह कन्ननबा पाइखतलिबा थबक असे शहर की मफम खरा खक्तदा पाइखतप ओइना तवे रूरल एरिया दा लेरिबा मियामसु निंगथीना खंगनबा मथौताई हाइखे प्रिंसिपल चीफ कंजर्वेटर ऑफ फॉरेस्ट ए के रनना मौसागी खल काइथरकपा सिना मरम ओइदुना ngasi हानना पुकै थन्ना लेरंबा हिंगबदा चंगद्रबा याद्रबा इसिंग फावबा निंगथीना फंगद्रे मतम अमदा लेरंबा तोगान बा मखलगी सा उचेक सिंग उबा फंगलक्ट्रे नोमगी मांगसिलक्लिबा मौसागी लेजरंबा सा उचेक अमदे अकोइबगी फिबम सिंग कन्ननबा होनमिनसि हाइखे to protect the environment and to help the department and government, and not only government but community as a whole, state as a whole, in protecting and conserving our natural resources. Manipur Land Revenue and Land Reform 6th Amendment Bill 2014 asi lamdam asigi miyam na pamliba lofam kanana ba semba bill nate bill asina ek ondringai da miyam gi ihul khangna samdok pina ba Protection and Agricultural Land and Natural Resource Organization gi president Mutum Churamani na phongdokre Manipur Press Club ta pangthokhi ba pau gi mifam amada bill asida yauri ba lofam kanana ba akan ba chana pathap yaude masi matam leiringai da akhang ahai singna civil society organization marilainaba department amasung kanglup ki mihut luchingba sing yauna mamutta na khanaraga semdokpana afaba khongthang oigani pawgi mifam asi da waiton mamang chingare local kanba luki vice president and lemba lomi sini apunba luki president and Syamkumar su sarugya ke karigumba bill se semtok tadana Manipur ki pedi land sing adu cultivated land sing se masi reserve tawdana conserve tawdana thamhawdaba taragadi aikoi Manipur da yamna chawba ihau lakpa yai habse government ki mai kai kudimata aikona Manipur mai kai kudimata leiba lomi sing amadi miyam sina ngangnarap wafam ni adu masi aikoi mangjawnana media ki thumda government da wafam ji khanganjari Nipko Sinduna Mayai Lambi gi akoi badalaiba club tara taret ki luchingba Singapore na Nipko Mayai Lambi branch sama semkhre branch asigi thopuna na ba oina Binantabu president T Texambabu secretary oina khankhre amarom da mamang thagi kuntareta wangoi makhale kai dagi thaudam Digbijoybu nupi chenbagi wahauda wangoi police station gi custody da thori yanduna siduna leiramba misi asi yamna chingna ningai oiba mawongda siramliba thodok adubu mifam aduna kanna yaningdaba phungloke misi asigi matang da kupna thijinduna maraleba sing chairak pifam thoi hare
Weaker Section Development Society na Charmis Foundation gi makada Manipur da leiriba sentok watpa imungi mahiroi singda educational loan phangan khraba matung nursing, engineering, medical, aviation na chingba lamda mahima sing tamliba mahiroi singda su loan gi khudong saba phangan lagani hare Society asigi New Lambulen da leiba paugi mifam amada Chief Executive Officer Lamkhomang Kipgen na phungdokibada hauzik fawbada tongan ba school gi mahiroi chama hufuni da educational loan gi khudong saba phangan khre aviation gi lamda ahanba oina Jet Airways da air hostess training tauruna ba mahiroi tareta lupal lakh amongi senfam loan oina ngasi pire nursing, engineering amasung medical gi mahiroi singna society asida lakh tuna khudong saba lobiu haike. Not only this aviation, but in the coming months and years, we'll be focusing on nursing, engineering and medical and other allied services. So looking into this perspective, I would like to reiterate again that we would like all the communities who are residing in Manipur, irrespective of caste and creed, to avail this loan. To avail this loan, we have our website, which is www.ws-initiate.org. Haukiba chahi ani henba asida Manipur da ngai hak leitana market monopoly tawduna lalolba singna miyamgi I chupliba asi henmanba thak amada lagle haina Maoist Communist Party Manipur gi Secretary Publicity and Propaganda Nonglen Maitei gi Gerald amana phongdorakle Gerald asina makha taraduna paungi mapuga minister ga manaduna isatchatana market monopoly tawduna miyambu awaba piba lairaba lawmi sinni miyamna phangpham thokpa cheng amadi thau phangandaba kaya asina maram oiraga minister okena ikai khangba ama oiragadi pham thadokam thokle hiramasida Maoistna athuba matamda general strike fawba korakpa yai Manipur da leiriba oil pump ayamba minister MLA amadi makhoigi naknaba imung manung mari matagina ayambane mari leinaba ministry na thau leiri hairaga oil pump na miyamda thau pidaba asi ichatchatana thokliba wafamne Mara leiriba oil pump mapuda tainabagi mahutta miyamda onsinduna minister yauna miyambu chai thangba kaya mayamna thengna khre oil pump da thau leitre hairagasu oil pump mamangda atangba mamalda yansilaba petrol yolaga miyamna tangna leibagi awaba asi chahi khudingi amadi tha khangdana miyamna mayoknarabanina pakhalodabagi maram leite Minister MLA amadi security force ki oinadi tonganba government ki oil pump leibanina Janing tana wakal khanba soidana yaramgani adubu miyamdi matam pumnamakta awaba asi mayoknaraga arembada sel henna chading toba adugi mathakta phattaba thau hanjillaga sarkarna sembiba natabanina mipaibani sarkarna oil pump singda chairak pigadaba leitrabanina Manipur Maoistna tangai fadana oil pump Mapu singda miyeng changba haubatabani Maoist Manipur na miyambu market monopoly tawduna leibaki angam athau amadi senjau paiba mayamna miyambu wahaliba asigi mayokta amata oina lepnaba paujel piri Wangjing Tekcham Lekai dagi Tekcham Dinesh Singhabu MP Young Scientist Award ki mana pirakle Japan gi Tokyo da pangthokadoriba Hope meeting da su saruk yaruna ba Barton Torakle Hare Chatkiba February gi tang 19 dagi March gi tang ama fawba Madhya Pradesh Council of Science and Technology Bhopal na sinba kunmapan suba MP Young Scientist Congress 2014 da Medical Science gi lamda MP Young Scientist Award pirakhibani Mahak Tekcham Mangi Singha amasung Tekcham Ongbi Premilagi Mariswa Machani Hauzik Gwalior da Leiba Jiwaji University da Molecular and Human Genetics Forensic Science amadi Geology Department ta Guest Faculty oina thabak tawre Hauzik fawba awang nongpoki miyambu ngak senanaba akhanaba thaurang lokattabana Metropolitan City singda awang nongpoki miyoy singda khutthaba letre masina maram oiraga awang nongpoki miyambu ngak senanaba anti-racism law athuba matamda semnanaba Janata Dol United Youth Front Manipur State na center da takshinanaba warep lokre Yaripo Police Station gi manung chanba nongpok sekmai gi veterinary officer sakangdaba singna ngarang hand grenade ama thamlamba thawong yaningdaba phongdoktuna miyam gi khongchat ama chatpaga loinana ngasi ayu angan badagi nongpok sekmai nagar panchayat na konba mafam singda matam kaktana ban kaukhre ngasi ayu angan badagi hauna nongpok sekmai Dr. Lampakta miyam gi oiba mifam ama pangtoktuna bom thamlamba thawong yaningdaba phongdokhe
bom thamlamba thawong asina Yairipok bazar dagi Sikhong bazar fawbagi lambi gi koilas thaba sinmi sing thabak suba leptuna mayum da hanakre bom thamlamliba mafam asi sinmi sing na laiba mafam ni mifam adu loiraba matung da Sikhong sekmai gi akoibada miyam gi khongchat amasu chatke bom gi mahutta chawkhatpa tambiramu koilas thabagi thabakta apanba pibiganu haiba pleka sizinake amarom da bom thamlamba thodok adubu yaning da phongdok tuna lambi thingbagi khongjang su chathake kaithel dukan sing thonglo nakhe Tribal Women Organization na North East Dialogue Forum amade tongan ba organization singa khusam naduna International Humanitarian Law amasung nupi da chathaba miyot minegi matangda miyam gi mifam ama Senapati District ki Sungri Phai Khul da pangthukre tharamasi da Human Right Alert Manipur gi Executive Director Bablu Loitongbam Ward ki Secretary Sobita Mangsatabam Social Scientist Dr. Danabri Laishram STNBA High School gi Principal Dr. Daniel Kasung amasung A Mubina Resource Person oina wangang ke Ningthau khong lei matak ta leiba lamdan khulgi anoba ningthau oina khuni pau maring maibu ngasi wasak lokre thawangi saruka mo oina ningthau da yaifa paujel pibaga loinana jagoi isai kaya su utke GC Tongbrana Iramba Drama Singda Yumpham Oiba Manipur State Kala Academy na sinduna Maharaj and Prakriti Auditorium da chathariba Drama Festival da ngasi jiglai group of performing artists ki Turel Angawbagi Torban utkre Player si hauzi khunai asi da thokliba wadana sel tanba amot palengak sashan amade samas ki phataba sing chumthokna ba khonaba da mapung oiba plane hayeng festival asigi sarukam oina Aryan Theatre gi Taj Mahal utkane Manipur ki tourism sector da center government na sel kayam thadagani amadi karam ba tourism project sing ayaba pigadagi haibagi matang da state government ka wa khananabagi damak tourism secretary government of India Parvaresh Dewan Imphal da thungna kre hayeng chief minister o ibubiga unaduna hiramasigi matang da akupa wa khanagani hare maki khongchar asiga mari lenana ngasi hotel Imphal da paumi singa unakibada Parvaresh Dewan na phongdokhibada Manipur bu malemgi mafam singda hena khanganana ba amade India gi state singda lairiba miyam makogi punsi mahing amade tourism potential na chingba sing suna yauba India Free Encyclopedia ama website oina hangdukle website aduda India gi state sing amade malem gi leibak singi maramda makhal suna yawat natana masak naiba mi singi maramda article sing ibada Manipur gi masak naiba MC Mericom actress Bala amade saisakpi Susmita gi article sing khwaidagi hena feedback phangba article oire Jiribam yauna Imphal East District ki mafam sinba thungna ngasidagi CRPC dhara chamani fumarigi subsection ani ki makada miyoi manga natraga henna ain kainingai oirakpa yaba mawongda punba khusu khulai puduna chatpada athing matham khre hiramasigi matangda district magistrate M Joy Singhana order ama thokre ngam khai kan ba lupna hokiba hingnong yai dagi hayang nungthil pung 12 fawba National Highway kuntra tareta kaukiba banna maram oiduna Imphal Jiribam lambida gari chena khidre ban chatharingai da Imphal rom da chatnaba honaramba gari mari thugai khre thaudo si ngasi numjungga matung pungkhai chatpa matamda faitol khulmanak ta thokhibani panbayai insolishingani nipan da secretariat department ki aranba gazette notification kaptatpaga loinana Tamenglong area da Jiribamna sokte haiba Manipur sarkar na mayek sengna khangadabani haiba davi da khongjang asi chamsin khibani Hainong makong laikai dagi oinam Hemantabu bongyang da leiba kun suba Assam Rifles na PLA ni haina fahan bathong All Community Development Organization more ekodom na yaning da bafungdogle o Hemanta mayum makai panduna yum da dukan macha ama famlaga chamna hingjaba misakne Assam Rifles na mara leitaba mi fabagi hainabi thadokpiu hare hauju sanabagi pau Nasi sanabagi pauda cricket Langthabal Public Ground da Manipur Veteran Cricket Association na sinduna team nipana saruk yaduna chathariba ani suba 2020 Veteran Cricket Tournament ki ngasi sanakiba match da Riyang Star Nagamapal na BSU Kwakatel bu ran yang kai mathoi da maiti pi kre Riyang Star Nagamapal na toss ngamduna ahan ba innings ki batting tawada apiba over kunda wicket manga turaga ran chamani fu manga loke innings asida Majibur Rahman na ball kuntra homdoi da ran kuntra ni thoi chawbana ball kuntra homdoi da ran kuntaret Singlen na ball kuntarukta ran kunmari amadi Anil na ball tara nipal da ran kunlauke masigi paukomda ani suba innings da DSU Kwakatel na apiba over kunda wicket taret turaga ran
मरफुद्रा मरी खक लौखे इनिंग्स असिदा देवेंद्र ना बॉल 38 रन 13 बोगेन ना बॉल 94 रन 13 लौखे रियंग स्टार नागमपालगी मजिबुर रहमान ना मैन ऑफ द मैच ताख्रे टूर्नामेंट असिगी अहानबा क्वार्टर फाइनल मैच था असिगी तांग मंगा दा चेम खागेमपल्ली अमदी मॉडल क्लब चिंगा मखागा सानगनी मणिपुर पुलिस स्पोर्ट्स क्लब ए अमदी मणिपुर पुलिस स्पोर्ट्स क्लब बी अनिसुबा वायरास मनी हॉकी टूर्नामेंट के सेमीफाइनल चंख्रे YCCIC अमदी KASWC कोंथा अहलुपना सिंधुना वायरास मनी ग्राउंड दा टीम 13 सरुकियादुना चथरिबा अनिसुबा युमनाम राजमनी मेमोरियल इन्विटेशन मेंस ओपन 7 साइड हॉकी टूर्नामेंट के ngasi sanakhiba ahanba क्वार्टर फाइनल मैच के sanakhiba मणिपुर पुलिस स्पोर्ट्स क्लब बी ना कोस्मो वांखैबु गोल 3 अमदा माइथिबा पिख्रे मणिपुर पुलिस की गोल सिंह अदु एल पूर्णचंद्रन अहुम जुबिटर ना अनि अमदी राकेश ना अमचनखे कोस्मो वांखैगी अमता ngairaba गोल अदु RK विक्रमजित न चनखे टूर्नामेंट असिगी अनि सुबा सेमीफाइनल मैच के सानखिबदा मणिपुर पुलिस स्पोर्ट्स क्लब ए ना हॉकी यूनियन लारिगेंगम लेकाइबु गोल 13 अनि दा माइथिबा पिख्रे हयेंग अहानबा ग्राउंड की अहुम सुबा क्वार्टर फाइनल मैच दा YCCICA अमदी हेंजु नहागा सानगनी मरी सुबा क्वार्टर फाइनल मैच दा SSA चरांगपाट अमदी SYUC उचेकोनगा सानगनी मणिपुर क्रिकेट एसोसिएशन सिंधुना लुवांग संगमगी लुवांग पोकपा क्रिकेट स्टेडियम दा टीम मापन सरुक यादुना चथरिबा फर्स्ट प्लेट टूर्नामेंट के ngasi sanakibada फोर्स केट्रिगाउना ऑस्कार पौना बाजारबु रन 9 दा माइथिबा पिख्रे फोर्स केट्रिगाउना टॉस ngамदुना हाना बैटिंग तौबदा ओवर 13 गा बॉल अनि दा विकेट लोइना टूरगा रन 63 लौखे मसिगी पाखोमदा ऑस्कार पौना बाजारना ओवर 19 गा बॉल 3 दा विकेट लोइना टूरगा रन 59 खक लौखे फोर्स केट्रिगाउगी परबिन ना विकेट मरी लौदुना मैन ऑफ द मैच ताख्रे हयेंग मॉडल क्लब चिंगा मखा अमदी ESU वांखैगा सानगनी हेरो फाउंडेशन अमदी तफस्फाना तबुंखो के तफस्पा ग्राउंड दा टीम निफुना सरुक यादुना चथरिबा अनि सुबा जेनो कॉर्पोरेट फुटबॉल चैलेंज के ngasi सानकिबा तोंगान तोंगान बा मैच सिंग दा MM ग्यासना M सुबु गोल अनि सिनोदा SRM एंटरप्राइज ना साउथ ईस्ट JT बु गोल मरी सिनोदा हीरो हितोना एक्वाड्यूबु गोल अमा सिनोदा अमदी होरिया एंटरप्राइज ना राज पॉलिक्लिनिक बु गोल अहुम अनिदा माइथिबा पिख्रे हयेंग अहानबा ग्राउंड दा एंडिवर अमदी सिजा हॉस्पिटल एगा सानगनी अनि सुबह ग्राउंड दा LYS ग्रुप अमदी कोंखाम इलेक्ट्रॉनिक्स का सानगनी अहुम सुबह ग्राउंड दा ऑल मणिपुर वर्किंग जर्नलिस्ट यूनियन अमदी सिजा हॉस्पिटल बीगा अमदी मरी सुबह ग्राउंड दा इंडिगो अमदी टोरकू FC गा सानगनी लेमा पोकपम अपुनबा सानरोय लुपना सिंधुना लुप असिगी ग्राउंड दा टीम 13 सरुक यादुना 13 सुबा लासान स्पोर्ट्स मीट अमदी एन Sandresor Memorial 9 aside open football tournament ngasidagi hokre ahuba nimita Lasan A lema pokpam amadi BSO Bamdiar goal amam chanaduna draw chatkre hayeng ahan background da Wafa Wangoi amadi Lisbon luang sangnom ga sanagani ani suba ground da KYC Kaino amadi 10 star fighting gaga sanagani Manipur Horse Riding and Polo Association Sinduna Kunmari Suba Governor Cup Invitation Polo Tournament for Men and Women Hayeng Dagi Mapal Kangzebung Polo Ground da Hauragani Haudopagi Tharam da Deputy Chief Minister Gai Khangam Minister Govindas Konthauzam Minister M Okendro Thangweban Kendragi MLA KSJ Kisana Sarugyagani Hadi Veteran Sports Association Namul Mapalgi Chahigi Oiba General Body Meeting na Association Asigi Anoba Thaububa Singh Khalle Hari President da K Birendra Vice President da Y Homendro General Secretary S Motilal Amadi Treasurer da T.S. Susil Kumani Hari Sanaroi Singi Numit Kamari Lenana Peaceful Club na Sinduna Kurai Ningthobungi Peaceful Club Ground da Team Mapana Saruk Yaduna Chathariba Ahan ba State Level 6 Men Aside Veteran Football Tournament ki ngasisana kiba match da DRVSA Malomna Takhelbu goal ahum amada maitiba pikre Malongi goal sing adu M Ranjit na Ahan ba half ki kunmathoi suba minute goal amachan ke atopa goal sing adu TS Krishna Manina ani suba half ki kuntramabul suba amade nifutare suba minute goal ani chan ke Takhel gi amata ngairaba goal adu P Ibom Chana ahan ba half ki 35 suba minute chankhibani tournament asigi mathangi match tha asigi tang manga da ahan ba ground da FC Imphal amadi TRVSA Malonga sanagani ani suba ground da Upsa Lilong Chajing amadi Basal Nambul Mapalga sanagani
Hojik ngasi nong yang sagi pauda ICAR lampel pada ki phangba paugi matung ina ngasi khwaidagi saba degree Celsius kuntaruk dasmik ahum khwaidagi ing mana degree Celsius mapan dasmik nipan nungsida yawba ising maning di chang ayukta chada marfunipal nungthildana chada nifuhumdoi nongjugi chang nil Hojero bidamari pa omukhana thasi kunmaridagi chatharakpa assembly session nga solution crate Mafam Zadana Fata Haudi Hundok Premier Singh Faba Yadabanina, Flying Scout Tadok Tuna Warakhanba Matam Oiri Haina, Chief Minister Na Fundu Kre, Amadi, UNCG Wafam Communal Oibatin Natana, Manipur Tugaina Basinba Statement Haina, MPP President Savakirina Fundu Kre. Nasigo Nadia STP Pizza Pau Matan Solution Jare, Miang Tabiri Basingbo Amkahana, Kurum Jare.